कुकी militant सिंह karigi free tharibano Manipur gi irang loisinaba center na pukshel sengna honadabagi achouba mami state asida hausik thokleba kangluk ku irang asi center na pukshel sengna honaramlabadi nganna loisilamba yabani hausik su center na pukshel sengna thabak tawtabana sugi marumda kuki militant singna maning tamna maitegi khul kayada yamna tuini attack tawbagi thawong sathariba sini state asida hausik thokleba irang asigi haurik phamdi maru oina mamangi sarkar matamda chingi lamsingda Myanmar dagi lona thumna sangsilaga khondaraba Myanmar singi anoba khulkaya songthorakpada recognition piramba aduga Myanmar origin oiba miyoi kayana linkatpa ZRA amasung KNA ga suspension of operation su sign tawneramba adudagi haukrabani Kuki Purpsing Sigi Horukpam, China Rom the Guinea Haina, Tajan Bagaloina, China the Su, Makoigi over independent state ama, demand Taurubadagi, China government na, Makoi Singadutan Torakpadagi, Myanmargi, Mi Tanadaba, Manipur Galona Ribachin Steta, Kundaba Horakibani, Mafamadudagi Amuk, Manipur, Mizoram Amasung, Myanmargichin State Pulaga, independent country Amasem Nabagi Manglanda, Iho Changsilakpadagi, Northeast India da. Sakti haibadu mangkrabani haibayai Kuki singna saidang duna lerakpa mafam khuding makta makhoi gi oiba independent state country ama semgat nabagi manglanda irang leitaba mafam amata leite hausik su Bangladesh Myanmar Manipur amadi Northeast ki state singda Kuki singi oiba ihona maram oraga tang tadaba phibam ama mayuk naribani state asida Lona thumna sangsilaga chingi mafam kayada khundariba kuki singasina makhoigi Myanmar dagi hainarakba umang kokthokuna paksana popi thaduna opium lalonbagi thabak paksana satharakba aduga makhoigi Myanmar origin oriba kangbu singna linkhatpa suda leiriba kuki militant singna aduguba khunai asibu muthatnaba honariba thong sing aduda protection piduna lakpana ngasidi anoba issue ama oire Madu Pumnamak Singadu Tinganaba, BJP ki Sarkar Asibu, Luchingliba Chief Minister N. Birena, Myanmar gi Kuki Luchingba Singna Linkatpa, ZRA Amasung, KNA Gatoramba, Su Agreement, Withdraw Taukibaga Iroinana, Chingi Lamda, Paksana Tharibu Popi Pambising, Yantat Pamasung, Reserve Forest Samadi, Protection Forest Kaya, Koktoktun Ain Kainata Silamba Kuki Kulkaya, Taktok Padagi, How Krabani Haibasi, Mipum Ting na Kangnarabangaktani, Masigi Sumatakta. Kuki militant sing na kulay paiduna ain kaiba thawong kaya sathaba maru oina kidnap amasung ransom gi thawong kaya sathaba thingnanaba sugi camp sing check tawba haurakpadagi amukasu Kuki militant sing na ningba kaiba haibadu oibadagi sarkar asibu singthuna balangda maitei sing da onsilaga khut tharakpa aduga makoina sathariba illegal activities sing adu maning tamge hairakpadagi separate administration gi demand asi lakhibani haiba center na khangna Chief Minister N. Birendagi Unified Command gi chairman lokthokiba asina irang asi housik mapung phana control tawba ngamdribani Manipur da nena tadaba phibam ama mayuk na bahaibasi leibak asigi national security da singnaba amasu oiribani haiba center na housik phawba khangdri karigumba center na Manipur da thok birang asi thamoi sengna lusinge honage haiba tarabati Chief Minister N. Birenda Unified Command gi chairman gi famadu amuk sinabag loinana sugi designated camp sing check to buyaw nongoi paiduna maitei khul singda landariba amadi operate tawriba Kuki militant sing asi sugi kedara haibadu check to ba changi masiga iroinana sugi ground rules sing adu ngakna chataba sing mathakta akanba action lokhatpa mathau tai Phong na maitei singda landage haibagi mongda am kadar kaya recruit tawribasi check tawdun ain gi oiba thabak sing lokhat pa changi sugi ground rule gi matung ina kedar sing nomai paiduna koichat chatpa madi ain yadaba thong sing chathaba yaru hairaga Kuki sing na phong na nomai paiduna maitei khul singda operate tawribasi agreement gi wang madani haiba khanglaba fawada karigi damakta center na makhoi sing adugi mathakta action lokhatribano haibasi hangningai ni Center na Puksel Singba Tarabadi, Lairibu Central Forcing Asina, Pung Amagi Manunda, Sugi Ground Rule Tugairaga, Hingsagi Thong Kaya Sathariba, Kuki militant Singasi, Control Toduna, Aingi Oiba Thousing Lokalaba Kaktada, Santi Hanjilakani. Maduna Tribu Fawadi, State Asida, Santi Hanjilakba Wakigani. Aduna, Miamsu, Sugi Ground Rule Naktriba, Kuki militant Sing, Karigi Pre Tharibano Haibasi, Center the Hangpam Toi.